Haukiba chahi kharadagi lengaki school sing phagalakpagi mami chawna tari lengaki school sing da mahiroi admission tawbagi chang hengalakle school sing infrastructure sing matik sana semgatpa maru oi haina Chief Minister Yumnam Khemchand phongdokre wafamasi ngasi herangoi thong high school gi rivalry building sangabagi thoramda Chief Minister na phongdokibani Thauramadu Chief Minister na makha taraduna mahiroi ningthina leiramdaba school kaya kudamoina paladuna singzamai chinga makha amasung Heranggoithong High School da mahiroi admission tawbagi chang yamna hengalakle masingmak school sing phagalakpagi mami amani haina phongdoki loinana mahiroi masing hengalakliba asi lengakna school fagatnaba policy paikhatpa amasung oza amasung school gi committee singna honajabadagi ngambani haina phongdoki Thauramadu Education SK Director NZ Bogendro Yauna Mari Lainaba official sing school gi oza sing amasung school gi committee gi thomi sing na saruk yakhi Hogi bachai ma darusira sarkar ki school sing phagape ma minita awali to Singapore high school si aina ahan ba MLA ore koi ma gamda shastra kun bharam de jik shastra chani ma da lai to metric ka ba thawda Tarani kuila keno pasta wana farsi budget kami am jauh da leta makan cari. Zaman na kuya Heranggoithong school sisu siru tarum dan boleh ya jauh me am sana kuya school di committee sembi dana. De oza sing di talent juga kariga. Ayam ama penting bang di mana sini saat cama yang kei sudah isi di sarkar di polisi juga. Oza me am dia mesti lekai कोई कमिटी दुआ अदु अपुन दुगी कोर्डिनेशन में सरकार ने पॉलिसी अमत तो दे दे मुझे